mayam pumnamakpu khurumjari. Five Star Kangleipak na sinjaduna pangthokadoriba Manipuri Jagoi amadi matam isei changdamnaba asida eramdamsigi laibiriba Jagoi iseibu nungshibiba ichilinaw singna Five Star Kangleipak na pizariba khudong chaba asida adom-adom talent adubu uthokpiyu amadi mayamna support tawbiyu haina Five Star Kangleipak ki mahut sinduna mayamni mafamda haijari. Jagoi amadi isei gi changdamnaba asida top 3 khanjagani. Consolation prize oina mioi mari amasu khangatjagani. Apunbada top 7 oidoini competition asi dance ki round ani amadi isai gi round ani oigani. Aroibada 5 Star Kangleipak pu nungsingbiyu Manipuri Jagoi isai bu yokhatminasi thougatminasi haiduna 5 Star Kangleipak ki maikaidagi nolukna khanghanjari. Ahanbu oina sinjagadoriba Manipuri Jagoi amadi matam isei changdamnaba ama pangthokjagadauri hairiba competition asigi registration gi aroiba matamna October gi date 9 da oijagani. Jagoi isaibu pambiba haibadi khoidabiba nupi nupa ahan angang khaidana pumnamak saruk yabiyu haiduna 5 Star Kangleipak ki mahut sinduna nolukna haijari. Manipur Jagoi amadi matam isei changdamnaba ama 5 Star Kangleipakna sinjariba asi kanglaicha khwai khibikna yaobiduna haugallagliba Jagoi amadi isaibu yokhatpada achauba thaudang nauminasi mateng pangminaduna tungi afaba artist ama oibada wai hapiyu haiduna 5 Star Kangleipak ki mahut sinjaduna nolukna khanghanjari. Lakadoriba October ki tang 12 amadi 18 asida 5 Star Kangleipakna sinjaduna district level gi oiba Manipuri Jagoi amadi matam isei changdamnaba competition ama pangthokjagadauri. Hariba competition asida saruk yabiningba khudimmakna adom-adomna saruk yabigadoriba asi isaini natraga jagoini haibadu selection tawbigani animak yausagi haibagishu ayaba pizagani. Isaigi oina saruk yabigadoriba khudingmakna adom-adomna sakbigadoriba isai adugi scale khangbigadabani amadi haibigadabani. Esei amadi Jagoi gi oina round ani laijagani. Hariba competition asigi tatna kanglonsing amadi akupa marol gidamak makhada pizariba number asida call tawbiduna hina akupa marol khangbiba yaragani. Mayang mafamda nungaiba pamatang pizage madudi 5 Star Kangleipakna Manipuri Jagoi amadi isei competition ama sinjagadori. Hariba competition asibu yaubiningba interest leibiba ichininawsingna screen da pithokjariba contact number sida DM tawsanbiro natragana direct call tawsanbiro aduga paw faunabiro. Form submission gi last date che lakliba tang 9 sida oijagani hiduna matam manghanbirano ngasimak paw faunbiro. 5 Star Kangleipakna ahanbu oina Manipuri Jagoi amadi matam isei changdamnaba ama pangthokjagadori. Hairiba competition asigi registration gi aroiba matamna 2025 ki October gi date 9 ni. Jagoi isaibu khoidabiba singna haibadi nupi nupa angang ahal khaidana saruk yabiyu haiduna 5 Stars Kangleipak ki mahut sinjaraga mayam pumnamakki mafamda ikong nolukna haijari. 5 Star Kangleipakna ahanboina pangthokjagadiba Manipuri Jagoi amadi matam isei changdamnaba asi pangthokjagani. Hairiba competition asigi aroiba registration matamna lakiba October ki tarikh 4 ni. Jagoi iseibu khoidabiba ichilinaw amadi nupa nupi ahal laman khaktana pumnamakna saruk yabiyu haidana 5 Star Kangleipak ki mahut sinjaraga mayamgi mafamda nolukna haijari. 5 Star Kangleipakna sinjariba Manipuri Jagoi amadi matam isei changdamnabagi thoram asida competitorsingi khanjaraga lottery otjagani. Hariba lottery asida matam chana lakpidaba competitorsingi wakat lawjaroi juri na lawba warepna aroba warep oijagani. Isagi talent uthokjanabagidamakta tanja ama 5 Star Kangleipak teamna Manipur Jagoi amadi isei changdamnaba ama sinjari. Hariba competition asi from thaba haujare. Jagoi isei da thawai yaubiba amadi pukning thougatpiyu oina competition asibu saruk yabiyu haina 5 Star Kangleipak team gi mahut sinjaraga haijari. Lakliba October gi date 12 amadi date 19 hariba numit ani asida 5 Stars Kangleipak na sinjaduna Manipuri Jagoi amadi matam isei ani gi changdamnaba ama pangthokjagadori. Hairiba changdamnaba asida adom-adomgi talent singbu uthokpiyu amadi saruk yabiyu haina 5 Stars Kangleipak ki maikaidagi nolukna ningsingjari akupa marongidamak thokhanjariba number asida contact tawbiyu. 5 Star Kangleipakna sinjariba Manipuri Jagoi amadi matam isei changdamnaba asida pung amadagi haujagani.
contestant-singna pung amagi mamangda report taubirakadabani. Aduga Manipuri jagoi amadi matam isai changdamnaba asida numit manaroi. Thogadaba dance adu akhoi gi picture WhatsApp number asida thabirakadabani.